ngasi numida waram phongkhiba tongan manipuri siphongsing amasung thokhiba thawdo wathok degi maruibi ipausing myamda thamji ahanmada kanglei pakki mairadi lokosaraga sabung kho khuna amadi santi khongbal Kuki Militant sing nomai kapsilakhre Kuki Militant sing nomai amadi bom toina kapsin landarakpham oiriba lamlai kendregi yengang pokpi police station gi manungsana leiriba maitei khul sabung kho khuna amadi santi khongbal anigi lona ba mafamda Kuki Militant sing nomai round khara kapsin landarakre hari sabung kho khuna gi praja singdagi phangwa paw gi matunginadi ngarang numidang pung 10 minute 10 taba matamna Kuki Militant sing khuling duna leiriba sangram tuisin singthakdagi sabung kho khuno amadi santi khongbal khul ani lonabada nongmai ran ahum kapslaki masigi matungda Kuki Militant sing aduna ngasi ahing nongalamdai pung ahum ga makhairom taba matamda nongmai ran ahum rom kapslaki hari nongmai kapslakpa adu mafam adu da ngak sienbagi thabak toriba ma regiment gi kangbu amadi Manipur police gi kangbu na handuna nongmai kapsin khiba lekti masigi matungda makhatana nongmai kapslaki de hari Kunja singna phongdorakpagi matung inadi sabung kho khunong amari santi khongbal ga thangnana leidiba sangram tuisim sing asida hauji Kuki Militant singna khuling duna leiri mafam asida makoi gi bunker kya sagalakpaga loinana khuju khulai kya paisinduna leiri aduna athuba matamda Manipur lainga ki miyeng changbiduna Kuki Militant sing asi takthokta tarabadi kunja singna lobuk tukum duna law lokpagi thabak tawba matamda nongmai amadi bom kapsinduna ngahak leitana landarakpa yabagi phibamda leiri hairiyenasu pawsta phongdorakli atopa pawmana Zeribam gi modbungda duty taba police constable amana police sub inspector ama nongmaina kaptuna hatkre Zeribam district ki manungsana modbung hairiba khulasida leiriba maitei khunja sing ngaksenbegi thabak tawriba police team asida yauriba BDF personnel amana mangonda issue tawba 303 rifle na kapadagi police sub inspector ama lekhidre nomai kapagi thawdo asinga se ayuk pung 10 minute 10 taba matamda thokibani Police Constable sina nongmaina kapadagi laikidraba police sub inspector sigi maming MD Shahjan Sheikh Nifuga Nipan kawi apokpagi ming laikidraba Ebosa kawi yaripok tapokpidagini maku nongmaina kapliba police constable adugi mamingna akoijam Bikram Sheikh Kunthraga manga akoijam Danjoy kawi naharub apangong makhongdagi naidi maki constable number 1915037 Pausiasin phongwa pawgi matung ina Zeribam modbung khulasida ngaksianabagi damak laikidraba police SI sina lusingduna police constable amadi bide personal sing yauna taragani thumuk laibani adubo mathang shuti launa khibadigi maphamaduda police personnel taruk khaktamak laibani police personnel singasi modbung khuladuda laiba and Noren Kobamiwe amagi yumda laibani laibak thiba thawdo singasi ayuk pung 10 minute 10 tarakpa matamda laikidraba police SI Shahjana mayumadugi mamang sangoida sakuri amada atopa police personnel amaga loinana koki sam sangduna leibani hairiba matamadu mafamadu duty tariba police personnel sing sak loituna saksa nariba matamni tanza sida Bikram hairiba police constable personnel sina maki laifam kadagi mangon issue tawba 303 rifle aduna SI Shahjan da khanghauduna nongmai aduna kapsilakpadigi Shahjan gi thabak da nongmai maru ama panduna khudak da thawdok thopam da laikidabani haidi pausin hai nongmai kapagi thawdo asigi pau Zeribam district police ta pau pibadagi khudak da Zeribam district ki SP na lusingba police team amana thawdok thopam adu khudak da laki SP na mapam adu thungdringai mangoinana SI Shahjan bu nongmai na kaptuna haliba police constable adu phaduna makhut tungbunaduna mapam adu thamki haidi SP na lusingwa police team adu hek thawdok thopam thunglabaga asi waksang Zeribam hospital puduna thamjingkhre mi haliba police constable personnel Bikram phaduna hojik Zeribam police station da leidi hadi pausiasin thawdok thopam dagi phangba pawgi matu inadi nongmaina kapadagi laikhidraba SI Shahjan amadi maku nongmaina kaptuna hatkiba police constable Bikram ani gi marakta thoidokna nungaina da bakari sulaiti tawbadabo police constable asi pung kunga mari yu thaktuna leiba miwemani mak matam sadana yu thakpa si tawganu haiduna laikidrabe SI sina matam pumbada makpu afaba lambi ta lakna ba pautak pibite leki police constable Bikram asi yu ka hena thakpadigi mari leinaba secretary doctor leng sathakibas lekre masina maram oidur haujiksu kokki leina leiba miwei amagum leiba mali su hairin su paus da phongdorakli amaromdana Paumai Masani Furaga phone amadi paisa mulhopigi thawdo kandem tawi lupsing
Imphal West District ki lamsangi mafam amada lambida lakpa iramdam asigi paumai macha ani deki mobile phone amadi ayaw paisa mulhoraga tamthina phuraga thadurakiba sibu lamdam asigi civil society organization sing haibadi Pandam IPSA IEK KSA Akomlup Kil Kanglamai CLK Sewa Loyalup Mikal Akshil hairiba CSO sing asigi lusingba singna khuyek piduna press thadorakpa sirolamana kandem torokli CSO sing asina press thadorakpa kandem tawba sirol asina hairibdi hauji leibak irang hauduna leidingai sera asida asigumba thawongsa tharakpa asi yamna haksina pendaba poi haukiba October 13 gi ayuk pung 3 adwaida Thaubalgi sa san khara laururaga lakpigi lambida lamsangda leiramba khulai paibana ha kharaga gari khamlaga adarna singwa check tawraga makhoi Manipuri masa ngaktani haiba khanglaba phawba mobile munba amadi lupa lising tara fine oina lauraga matungda masada yawo sel mul hobata natana tamthina furuga thadorakpa si leibak irang hena sakthongna ba sinmani haina lauridabagi maram leiti Kodom Kulengi bihi Rangau Blesson Paumai Madi Liang Kulendigi Hidalo Paumai Anibu Tamtina Furakpa Tarana Loti Iram Damasida Leminari Ekoi Marshal Amata Oina Pulaga Sin Kuki Narcotiorist in the Lanting Nagadava Tanja Sida Yelhomi Oediva Ekoi Marshal Gimarakta Amuk Tugaina Basil with the Venhari Sirolasin High Social Media Tadurakpa Photo da Mian Ore Pogdam Squash Tari Masi Kadai the Paupa Sumbano Habado Atupumatam that Marie Nabasina, Chigat Piraga, Matunda Taudunaba Akanba what the Mamatotai, Lub Amasemba, Tomi Massing, Yamba, Yamnaba Komba, Arubanati, Adobo Mong Mariltana Satpa, Kanglonga, and Satpa Highway arrive at Tabamanati, Lub Amada Yauri with Hamising Bu, Yasal Laktuna section at Tambahivis Yamna Marueva, Lusimbo Oedibasing it Haudani, Lenga and Apuna Laxina of a security measure. Laurak padagidi aikoi pumba waminagani khangminasi sen koki narco terroristing lakshin wada sejnaga da bukulai sing aduna aikoi misam na onsin duna aikoi da akan aring sing naraklabadi miyam gi thajaba amanglakani yekna bugum urakani masi aikoi pumba gi mangjaba natana karisu oiroi miyam na lauri Manipur gi tangkhul Manipuri kabui Manipuri paumai Manipuri maumadi sen koki nataba kanglu puru pumba aikoi amatane haina Masigi ona taina the wakal ta the bami krana kuta kulai pai haiduna fubu saiba hat patu pasu tharaglabadi miyam gi yekna bani hana larakani matungda asiguma pamda thaudok thoktana ba akanba sairak pi hausi sindana idea Manipur gi wakalon kana lauraga tawthurak pa thabakna mipa mipun fubu saiba hat patu parom na sangshilabadi karamna purakani khandaba sumi asumba lambida sangsinsi aikoi masil gi marakta yekai thingaiba Pinagum si Haidinisu paus the Makatana Fundorakli Atopa Paumana Ningol Sakobagi Kudol in a Ziribamgi relief campsing the lady by Ningol Singda Blanket Kudol Tambaukre Ziribam District Deputy Commissioner Krishna Kumargi Miyang Makada Ziribam Borabekragi SDC Moirangtem Devanandana Ngasi Ziribamgi Babu Prada Leva relief camamadi Mahi Kulen Hangliba Miyamna Vidyanagar Haina Kangnariba Mapamadugi Multi-purpose sport complex the hangliba relief camps in the Ingol Sakopigi Moina Ningtam Kudul or in a blanket sing Kudul Tam credit. Nasi relief camp the lady burning all sing the blanket Kudul Tam Kivasina Ahan Baweraga, Makata Nazaribamgi Aying Asagi Pibam Yangaga, at the relief camp lady Pamuation Yamapanasu Makatana, blanket sing Pangangani Hari. Tauramaduga Madi Renan relief camp the lady Vanupi Amana Fongorapada Nasi Zeribamgi SDC Devananda Masalaktuna relief camp the lady Ningol Oibishinda blanket Kudol Tamnava Nasi Yamanwai Zeribam the Hosi Numidangi Matamda Karakara Ing Bahorapada relief camps in the lady Bamuishina Atava Piro later big Awaba Mamayunaba Maramna blanket Asina Kradam wherever Su Awaba Kolagan Hana Fondorakli Roinana Hadak Ningol Sako was Zeribam District Administration Sinduna Lakliba November Marie the relief camp da Ningol Sing Sako Bigani Haidibasi Tabada Mabuk Nungsi Bosu Fondoraki Say si in a relief camp that Sakova Yarabasu Matangi Lakliba Sahishinda Ishai Shagi Yum Singda Fauba Pangan Biwamadi Yaw Pangaba Marie the never sing the Sin Biu Hai Hienasu Paush the Makatana Palakli Amaromdana Nomai Kapsilamle Ngarang Numidang Pung Nipan Makairom Taba Matam Impal East District Manungsana Wangkai Ningtem Pukri Mapan the Leva
Priyojit kauba Manipur Police ki SI amagi Gypsy-da masa khangdaba khulai paibisingna nongmai round ama kapsilam hari thaudo aduda aso apan amata yaukiba leiti adumainama Gypsy aduda nongmai maru ama panbagi takpam lei hari thaudo adu kanana kari marangbidamak satharamlibano haiba hauzik phawbagi oina chapchaba khangmangamdri amaromdana speaker na yepa pauzal pirakli lamdam sida khwaidagi chawba kumai ama oiriba ningol sakaubaga mari lainana Manipur Legislative Assembly ki Speaker Thoksam Saitravatana miyam maru oina lamdam asigi ningol oibisingda yepa pauzal pirakli yepa pauzal asin hai malemda nupi oibisingna yum ama panbada lauriba thaudangbu ikai khumnabaga loinana hayeng pangthokadoriba ningol sakauba kumai si Manipur gi nupi oibisingna imung manung amadi khunai na lauriba thaudang adubu ikai khumnabani Hairiba kumai asina lakpasida ahal laman amadi mabung maupa oibisingna ningol oibisingbu thaujal biba oirasanu haina pauzalakli loinana Education Minister Basanta Kumarnas hayeng pangthokadoriba ningol sakauba sigidama lamdam asigi miyam amadi maru oina ningol singda yepa pauzal pirakli amaromda Inspector General Assam Rifles South hayeng lamdam asida pangthokadoriba ningol sakauba kumaiga mari lainana pauzal pirakli Ningol sakauba kumaina lamdam asida sakhatpa lamdam asida laiminariba furup masialgi marakta amatu oiba amadi ingtapa purakpa oirasano kumai asina lakpada imung manungi mari hena sesina handuna nungai phaba purakpa oirasano haina IGAR South Major Generals Rafrup Singha amadi Assam Rifles ki personal kudimangna yepa pauzal pirakli atopa pawangodana Fishery Department na sinduna ngasi ningol sakaubaga mari lainana nga gi mela pangthoktuna miyamna Pamna nga lainakre Manipur gi laikai khudingda community hall saba ki mahuta community pond oina saduna nga yokna bokhonari haina Rajya Sabha gi MP ningthaulai sema sana jawbana phongtokre Manipur lenga ki Fishery Department na ningol sakaubaga mari lainana kunung mamangda leiba hapta kangjibungda pangthokiba nifuga manga suba Annual Fish Fair cum Fish Crop Competition 2024 sida puna stall samaga marfu hangduna nga gi farm sanigi yangkai na saruk yaduna nga kg lak 1.5 putoki thauramga mari lainana MP ningthaulai sema sana jawbana phongdokhibani Rajya Sabha gi MP ningthaulai sema sana jawbana makadana phongdokhibada Manipur gi laikai khudingda community hall sabiki mahutta community pond saduna nga yokna bo khonarasi masina lamdam asigi thabak tharam khudimak maru oina nga puthokudana tana mipal tangdaba lamdam amasu oigani loinana lamdam asida lairamba harau kumai khudingma maukshagumna pangthoknaba aikhoi punamakna hotnaminasi harau kumai kya pangthoktaba asina aikhoibu pangdaba amagum ukiba yabigi khongpham ama lakpa loinana lai harauba yauna atai kumai sing pangthokpa matam sangna mahausagum pangthokdana numit mangani gi manungda pangthoknana bo hotnabiyo sahi amagi manungda amuktang thokpa ningol sakaubugi thoram pangthokpa matamda irang asina maram oiraga awaba taraba miyoi singi khanbiduna mausagumna harau kumaigumna pangthokpa tawbigano ningol sakaubugi thoram atutamak pangthokminasi lamdam asida lairiba yellow fruit khudimaki ningol singda yepa pauzal piki ngasi pangthokiba ngagi mela thorongi mapu oiriba Fishery Minister Haikham Dingona phongdokhibada lamdam asigi ngami singi hona jamlna sahi amada state asid nga metric ton 35 dagina 36 phaba puthokpa ngamle haina harauba phongdokhi adubu ngami singna kana hotnarabasu state asigi apunba migi masinga chariba ngagi sangna henmana nga metric mapalop Manipur gi mapal gi pusilakri adubu tapna ngagi puthok pigi sang hengalakpana mapal gi nga pusilaktabu yabigi phibam laklagani haina phongdokhi Minister Dingona makhatana hai ngasi pangthokliba ngagi mela sida lamdam asida ngalingai matamdagi miyamna pamna sanaba mahau leiba maitei sareng habak amadi ngato na singba nga makal kaya ngami singna yamna kana honaduna pothok marang kaina puthorakpa si thagatningai ni haibaga loinana yelhaw nga makal sing puthokliba ngami singbusu minister na thagatpa phongdokti ngagi mela hawdokpigi thoramatu Rajya Sabha gi MP laisema sana jawba Fishery Minister Haikham Dingo Loktak Development Authority gi Chairman Moirangthem Ashni Kumar Manipur Building and Other Construction Workers Welfare Board ki Chairman K Sharat Kumar amadi Minority Morsa gi President Anwar Hussain na mathang sina Chief Guest President amadi Guest of Honor oina saruk yakhenasu pawsta makhatana phongdorakli tentakpa headlines ang tungena ma'am na thamjagi Manipur lenga ki Fishery Department sinduna ngasi ningol sakaubaga mari lainana Imphal East ki hapta kangjibungna pangthokhiba nga gi melada Fishery Minister Haikham Dingona mapung marai faraba nga thangatuna miyamda utkhreari
ꯇꯦꯟꯗꯪꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯃꯥꯡ ꯏꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫